ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤ ꯍꯥꯏꯅꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯀꯌꯥ ꯂꯦꯞꯇꯅ ꯄꯨꯊꯣꯛꯂꯤꯕ ꯄꯥꯏꯑꯣꯅꯤꯌꯔ ꯑꯦꯀꯥꯗꯃꯤꯅ ꯍꯟꯗꯛ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ 4th ꯄꯣꯖꯤꯁꯟ ꯑꯃꯗꯤ 7th ꯄꯣꯖꯤꯁꯟ ꯂꯧꯔꯛꯄꯗ ꯅꯠꯇꯅ ꯃꯍꯩꯔꯣꯏ 419 ꯊꯥꯕꯗ ꯄꯨꯟꯅ ꯄꯥꯁ ꯇꯧꯔꯛꯈꯤ ꯑꯃꯗꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯔꯦꯡꯛ ꯀꯌꯥ ꯄꯨꯔꯛꯄꯒꯤꯗꯃꯛ ꯐꯦꯂꯤꯁꯤꯇꯦꯁꯟ ꯄ꯭रोग्राम पांथोखी। ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯀꯥꯏꯈ꯭ꯔꯕꯁꯨ ꯃꯆꯥꯕꯨ ꯑꯆꯪꯕ ꯃꯍꯩꯔꯣꯏ ꯑꯣꯏꯍꯟꯕꯗ ꯆꯣꯛꯊꯕ ꯂꯩꯇ꯭ꯔꯕꯤ ꯃꯃꯥ ꯑꯃꯅ ꯃꯆꯥꯅ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯃꯤꯀꯨꯞꯇ ꯍꯔꯥꯎꯕꯒꯤ ꯄꯤꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯅ ꯃꯃꯤ ꯇꯤꯚꯤꯗ ꯄꯥꯎꯗꯝꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯥꯃꯣꯜ ꯀꯝꯄꯨꯗ ꯂꯩꯕ ꯄꯥꯏꯑꯣꯅꯤꯌꯔ ꯑꯦꯀꯥꯗꯃꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯕ ꯇꯨꯂꯤꯅꯥ ꯇꯈꯦꯜꯃꯌꯨꯝꯒ ꯎꯅꯖꯗꯨꯅ ꯃꯤꯌꯥꯝꯅ ꯄꯥꯎꯗꯝꯖꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯂꯧꯖꯔꯤꯕꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯀongratulation ꯍꯥꯏꯖꯔꯤ꯫ Thank you. ꯑꯗꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇꯨꯂꯤꯅꯥꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯗꯨꯒ ꯁ꯭ꯀꯨꯂꯤꯡ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯣ ꯃꯇꯦꯡ ꯑꯃꯇ ꯃꯌꯥꯝꯅ introduction ꯑꯣꯏꯅ ꯊꯝꯕꯤꯌꯨ꯫ Hoi, ai class 1 to class kana 4 1 to 3 baudi kana tami arke shantu bi tami aduga 4 daina 10 bauna tain dot sunita pass out tawjare was 11 12 se pioneer academy pass out tawjare aduga mama gi mingna lairapam bobita devi aduga papa gi mingna takhelambam rupesh kumar singh segaro takhela kadegi ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯁꯤꯡꯊꯥꯅꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯒꯦꯠꯋꯦ ꯑꯃꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯈꯛ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯪꯈꯤꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯦꯆꯤꯞꯃꯦꯟ ꯐꯪꯉꯛꯄꯁꯦ ꯑꯩꯈꯣꯏꯅꯁꯨ ꯀongratulation ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯁꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯎꯔꯛꯄ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯎꯕꯤꯔꯝꯃꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯖꯔꯦꯕꯀꯣ ꯑꯗꯨꯒ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯈꯤꯗꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ꯫ ꯄꯩꯈꯥ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄꯁꯦ ꯉꯁꯤ ꯍꯥꯏꯗꯣꯛꯀꯅꯤ ꯍꯌꯦꯡ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯗꯨ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯁꯦꯟ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯁꯦꯟꯁꯨ ꯍꯥꯏꯅꯩꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯁꯦ ꯄꯨꯡ 9 10 ꯉꯥꯏꯕ ꯍꯧꯅꯔꯦ ꯄꯨꯡ 3ꯗ ꯍꯥꯏꯗꯣꯛ ꯄꯩꯈꯥꯁꯦ ꯑꯗꯒꯤ ꯄꯨꯡ 1 2 ꯃꯈꯥꯏ 3 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯥꯏꯚꯀ ꯍꯧꯔꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝꯁꯦ ꯂꯥꯏꯚ ꯌꯦꯡꯕ ꯍꯧꯔꯛꯑꯦ ꯅꯣꯏꯕꯨ ꯉꯁꯤ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯣꯏꯅꯤ ꯀꯩ ꯈꯔ ꯍꯥꯏꯗꯤ ꯔꯤꯖꯜꯇꯣ ꯈꯪꯅꯕ ꯈꯣꯠꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯑꯞꯗꯦꯠ ꯑꯣꯏꯅꯕ ꯑꯗ ꯑꯩꯁꯦ ꯌꯦꯡꯁꯤꯔ ꯌꯦꯡꯉꯣꯏꯁꯤꯔ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨ ꯌꯦꯡꯉꯒ ꯑꯃꯨꯛ ꯏꯁꯥ ꯏꯊꯟꯇ ꯑꯩꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯈꯣꯠꯇ꯭ꯔꯗꯤ ꯀꯥꯏꯅ ꯉꯥꯛꯇꯪ ꯐꯤꯜꯕꯦꯠ ꯇꯧꯖꯕꯗꯣ ꯑꯗꯨ ꯇꯧꯋꯦꯕ ꯑꯗꯨꯒ ꯄꯩꯈꯥ ꯔꯤꯖꯜꯁꯦ ꯍꯥꯏꯗꯣꯔꯛꯄ ꯀꯥꯟꯗ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯃꯥꯔꯛꯁꯤꯠꯇꯤ ꯎꯔꯦ ꯑꯗꯨꯒ ꯔꯦꯡꯀꯤ ꯀꯩꯅꯣꯁꯦ ꯂꯤꯁ ꯄꯣꯖꯤꯁꯟ ꯂꯤꯁꯁꯦ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯒ ꯄꯣꯖꯤꯁꯟ ꯂꯤꯁꯁꯦ ꯍꯦꯛ ꯈꯪꯕꯒ ꯑꯩꯁꯦ ꯏꯁꯥ ꯏꯊꯟꯇ ꯉꯛꯆꯔꯒ ꯀꯞꯄꯦꯕ ꯑꯩꯁꯦ ꯃꯔꯛꯇ ꯃꯃꯥꯅ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯩꯁꯦ ꯀꯞꯄꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯃꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯔꯦꯡ ꯄꯣꯖꯤꯁꯟ 4ꯗ ꯌꯥꯎꯔꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤꯗ ꯏꯊꯟꯗꯁꯨ ꯉꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯁꯨ ꯀꯞꯃꯤꯟꯅꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯍꯣꯏ ꯉꯥꯛꯇꯪ ꯂꯩꯕꯁꯦ ꯉꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯆꯤꯞꯃꯦꯟꯗꯨꯅ ꯀꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯍꯜꯂꯦ ꯍꯥꯏꯕꯗꯨꯃꯗꯤ ꯋꯥꯍꯩꯅꯕꯨ ꯐꯣꯡꯗꯣꯛꯄ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯑꯩꯈꯣꯏꯁꯨ ꯇꯨ ꯆꯨꯡꯕ ꯑꯗꯨꯝ ꯐꯥꯎꯋꯦ ꯇꯨꯂꯤꯅꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯃꯦꯒꯤ ꯏꯔꯥꯡꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏ ꯑꯋꯥꯕꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯔꯝꯒꯅꯦꯕꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯂꯤꯅꯥꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯂꯩꯅꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯤ ꯀꯃꯥꯏꯅ ꯂꯧꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯦ ꯐꯪꯈꯤꯗꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯏꯔꯥꯡꯁꯦ ꯍꯦꯛ ꯍꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯍꯣꯁꯇꯦꯜ ꯂꯩꯕ ꯑꯗ ꯏꯔꯥꯡ ꯃꯅꯨꯡꯁꯤꯗ ꯌꯨꯝꯗ ꯍꯟꯕ ꯌꯥꯗꯕꯗꯒꯤ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯤ ꯌꯨꯝꯗ ꯂꯩꯕ ꯃꯇꯥꯡ ꯌꯥꯎꯈꯤꯕ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯗꯨꯒ ꯈꯔ ꯅꯦꯝꯊꯔꯛ ꯃꯇꯝꯗꯗꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯗ꯭ꯔꯁꯨ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯀꯣꯆꯤꯡ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯈꯩꯅ ꯀꯧꯔꯒ ꯂꯥꯏꯔꯤꯛꯁꯤ ꯌꯥꯔꯤꯃꯈꯩ ꯇꯝꯍꯧꯅꯕ ꯍꯥꯏꯗꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗꯣ ꯃꯦꯀꯞ ꯇꯧꯅꯕ ꯈꯣꯠꯅꯕ ꯑꯣꯖꯥꯈꯩꯅ ꯌꯥꯝ ꯊꯤꯅ ꯍꯣꯠꯅꯕꯤꯌꯦ ꯑꯗꯨꯒꯤꯗꯤ ꯂꯥꯟ ꯂꯩꯔꯦꯅ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯀꯝꯄꯜꯁꯔꯤ ꯃꯦꯟꯇꯦꯜꯂꯤ ꯌꯥꯝ ꯊꯤꯅ ꯗꯤꯁꯇꯔꯕ ꯇꯧꯋꯦꯀꯣ ꯑꯩꯈꯣꯏꯁꯦ ꯄꯩꯈꯥ ꯊꯥꯕ ꯌꯥꯗ꯭ꯔꯗꯤ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯈꯤꯕ ꯌꯥꯎꯋꯤꯅ ꯑꯗꯨꯅ 12ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛꯀꯤ ꯔꯤꯖꯜꯇꯣ ꯌꯥꯝ ꯊꯤꯅ ꯁꯣꯜꯂꯅꯤꯅ ꯈꯟꯈꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯃꯔꯛꯇ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯈꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯇꯨꯂꯤꯅꯥꯅ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯖꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ ꯃꯌꯥꯝ ꯑꯃ ꯁꯥꯇ꯭ꯔꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯐꯪꯗꯕ ꯑꯩꯈꯣꯏ ꯊꯥꯕ ꯐꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯣꯏꯅ ꯊꯥꯕ ꯐꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯣꯏ ꯗ꯭ꯔꯣꯞ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯍꯟꯅꯗꯅꯕ ꯍꯥꯏꯗꯤ ꯃꯊꯪ ꯆꯍꯤꯗꯗꯤ ꯃꯣꯏꯁꯦ ꯊꯥꯅꯤꯡꯕꯗꯤ ꯑꯄꯥꯝꯕꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨ ꯃꯣꯏꯒꯤ ꯗ꯭ꯔꯣꯞ ꯇꯧꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯕ ꯐꯪꯍꯧꯗꯕꯁꯤꯡꯗꯗꯤ ꯀꯔꯤ ꯋꯥꯍꯩꯒꯗꯤ ꯊꯝꯕꯤꯒꯦ
ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯨ ꯌꯥꯎꯔꯝꯅꯤ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯑꯩꯈꯣꯏꯗꯤ ꯍꯦꯟꯒꯠꯄ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯌꯥꯎꯔꯝꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛꯇ ꯃꯥꯡꯈꯤꯕ ꯃꯇꯝꯗꯣ ꯀꯥꯟꯅꯕꯒꯤ ꯃꯥꯡꯕꯅꯤ ꯍꯥꯏꯔ ꯈꯟꯗꯣꯛꯑꯁꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯖꯥꯟꯅꯔꯒ ꯍꯥꯏꯗꯤ ꯑꯁ ꯑꯩꯁꯨ ꯃꯇꯝ ꯃꯥꯡꯈ꯭ꯔꯦ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔ ꯈꯜꯂꯗꯤ ꯑꯩꯈꯣꯏꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯐꯤꯜ ꯕꯦꯠ ꯑꯣꯏꯔꯅꯤꯕ ꯑꯗꯨꯗꯨꯅ ꯂꯥꯛꯀꯗꯕ ꯃꯇꯝꯗꯣ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯟꯅꯕꯗꯃꯛꯇ ꯍꯣꯠꯅꯔꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗꯣ ꯃꯦꯀꯞ ꯇꯧꯒꯦ ꯈꯣꯠꯀꯦ ꯑꯐꯕ ꯔꯤꯖꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯪꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯊꯝꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ 12ꯁꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯕꯅꯤꯅ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯇꯝꯒꯦ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯔꯝꯕ ꯑꯦꯛꯖꯥꯝꯁꯤꯡ ꯊꯥꯒꯦ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯁꯦ ꯏꯁꯥꯅ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯅ ꯑꯩ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯆꯠꯂꯒ ꯗꯣꯛꯇꯔ ꯑꯣꯏꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯖꯩ ꯑꯩꯗꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯂꯤꯅꯥꯒꯤ ꯑꯄꯣꯛꯄꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯍꯥꯟꯕꯗ ꯃꯤꯡ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯂꯥꯛꯄꯝ ꯕꯣꯕꯤꯇꯥꯗꯦꯕꯤ ꯑꯗꯣ ꯉꯁꯤ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯇꯣꯄꯔ ꯑꯣꯏꯅ ꯂꯥꯛꯄꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛ ꯈꯪꯖꯔꯦ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯃꯇꯝꯗꯨꯗ ꯐꯥꯎꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯝꯇꯪ ꯁꯦꯌꯔꯤꯡ ꯇꯧꯕꯤꯌꯨ ꯏꯈꯪ ꯈꯪꯍꯧꯗꯅꯅꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯔꯤꯖꯜꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯃꯥ ꯇꯨꯂꯤꯅꯥꯁꯨ ꯄꯟꯈ꯭ꯔꯦꯀꯣ ꯁꯤꯗ ꯏꯈꯪ ꯈꯪꯅ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯞꯄꯤꯁꯤ ꯍꯥꯏ ꯃꯥꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯞꯄꯒꯤ ꯃꯈꯜꯁꯦ ꯑꯋꯥꯔ ꯀꯞꯄ ꯂꯩ ꯅꯨꯡꯉꯥꯏꯔꯒ ꯈꯨꯗꯛꯁꯦ ꯈꯪꯍꯧꯗꯅ ꯃꯗꯨꯒꯤ ꯀꯞꯄꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯀꯞꯄꯅꯦꯕ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯔꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯉꯥꯡꯅꯔꯒ ꯏꯁꯥꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤ ꯇꯥꯟꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯌꯧꯔꯛꯄ ꯌꯥꯏ ꯌꯧꯔꯛꯇ ꯑꯩꯈꯣꯏ ꯑꯁꯥꯗꯤ ꯇꯧꯖꯕ ꯑꯗꯨꯁꯨ ꯑꯁꯥ ꯇꯧꯕ ꯄꯨꯝꯅꯃꯛ ꯂꯣꯏ ꯐꯪꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯐꯪꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯏꯁꯣꯔꯅꯁꯨ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯕ ꯇꯥꯏꯀꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ 12ꯒꯤ ꯑꯦꯛꯖꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯣꯆꯤꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤ ꯍꯥꯏꯕ ꯇꯥꯏꯀꯣ ꯑꯗꯣ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯆꯤꯡ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯑꯐꯕꯗ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯐꯕ ꯅꯠꯇꯕ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯅ ꯀꯣꯆꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯏꯝꯄꯦꯛ ꯑꯃꯗꯤ ꯄꯤ ꯍꯥꯏꯅꯁꯨ ꯃꯌꯥꯝ ꯀꯟꯅꯁꯨ ꯍꯥꯏꯅꯔꯤꯕꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥ ꯑꯃ ꯑꯣꯏꯅꯗꯤ ꯀꯩ ꯑꯣꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯀꯣꯆꯤꯡꯁꯦ ꯈꯔꯁꯨ ꯇꯧꯐꯝ ꯊꯣꯛꯑꯦꯕꯀꯣ ꯇꯧꯐꯝ ꯍꯥꯏꯗꯤ ꯃꯣꯏ ꯀ꯭ꯂꯥꯁ ꯇꯧꯕ ꯈꯣꯠꯇ ꯃꯣꯏꯅ ꯈꯪꯍꯧꯗꯕ ꯈꯔꯗꯤ ꯇꯧꯕꯗꯤ ꯇꯧꯍꯟꯅꯤ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯍꯦꯚꯤ ꯇꯧꯗ꯭ꯔꯒꯁꯨ ꯃꯁꯥꯅ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯍꯣꯠꯅꯔꯒ ꯂꯩꯕ ꯑꯣꯖꯥꯁꯤꯡꯗ ꯇꯥꯟꯅ ꯈꯣꯠ ꯇꯧꯔꯛꯄꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯈꯜꯂꯤ ꯇꯨꯂꯤꯅꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤꯅ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯤꯆꯤꯡ ꯃꯦꯊꯠꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅꯗꯤ ꯇꯨꯂꯤꯅꯥꯅ ꯊꯝꯕꯤꯅꯤꯡꯉꯤ ꯇꯤꯆꯤꯡ ꯃꯦꯊꯠꯁꯦ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯟꯖꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯈꯪꯗꯕ ꯀꯥꯟꯗꯣ ꯑꯗꯨꯝ ꯀꯥꯟꯗ ꯈꯨꯗꯛꯇ ꯈꯪꯅꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯊꯤꯅ ꯂꯩꯌꯦꯕ ꯁꯤꯃ ꯈꯪꯗꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯈꯩꯁꯦ ꯌꯥꯝ ꯑꯣꯜꯋꯦꯁ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯜꯂꯦꯕ ꯑꯩꯈꯣꯏꯗ ꯁꯤ ꯈꯪꯗ꯭ꯔꯤꯉꯩꯗ ꯈꯪꯗ꯭ꯔꯤꯉꯩ ꯄꯣꯠꯇꯣ ꯂꯥꯛꯑꯒ ꯇꯥꯍꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯝꯗ ꯂꯩꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯗꯤ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯦ ꯑꯩꯅ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯏꯁꯇꯨꯗꯦꯟꯁꯤꯡꯅꯁꯨ ꯑꯦꯀꯥꯗꯃꯤꯛ ꯀꯦꯂꯦꯟꯗꯔ ꯑꯃ ꯑꯣꯏꯗꯦ ꯀꯥꯏꯅꯁꯨ ꯃꯌꯥꯝ ꯍꯥꯏꯅꯔꯤꯌꯦꯕꯀோ ꯍꯥꯏꯗꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯍꯣꯏ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯏꯔꯥꯡ ꯃꯔꯝ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯙꯔꯅꯥ ꯃꯌꯥꯝ ꯐꯝꯕꯁꯤꯅ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯛ ꯀꯦꯂꯦꯟꯗꯔ ꯑꯃꯅꯤ ꯀꯥꯏꯅ ꯆꯠꯅꯗꯕꯁꯨ ꯍꯥꯏꯅꯔꯤꯌꯦꯕꯀꯣ ꯑꯗꯣ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯀꯦꯂꯦꯟꯗꯔ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯛ ꯀꯦꯂꯦꯟꯗꯔ ꯑꯃꯅꯤ ꯀꯥꯏꯅ ꯂꯧꯕꯗ ꯑꯗꯨꯝ ꯌꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯋꯥꯐꯝꯗꯤ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯔꯨꯇꯤꯟꯁꯦ ꯀꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯐꯖꯅ ꯀꯟꯅ ꯄꯥꯈꯠꯂꯛꯀꯗꯕ ꯃꯇꯝꯗ ꯏꯔꯥꯡ ꯑꯃ ꯇꯧꯁꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ ꯀꯥꯏꯔꯛꯄꯒꯨꯝꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯗꯕꯗꯒꯤ ꯁꯥꯇ꯭ꯔꯅ ꯇꯝꯒꯗꯕ ꯃꯇꯝ ꯆꯥꯅ ꯐꯪꯒꯗꯕ ꯏꯗꯨꯀꯦꯁꯟꯗꯣ ꯑꯗꯨ ꯐꯪꯕ ꯃꯇꯝ ꯁꯣꯏꯔꯛꯑꯦ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯁꯣꯏꯌꯦꯅ ꯈꯟꯖꯩ ꯑꯩꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯁꯦꯛꯇꯔꯁꯤꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯟꯅꯤꯡꯕꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯩꯀꯩꯗꯤ ꯍꯥꯞꯄꯟꯅꯤꯡꯕ ꯂꯩ ꯁꯦꯛꯇꯔꯁꯤꯡ ꯑꯩꯈꯣꯏ ꯏꯗꯨꯀꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯌꯥꯝꯅ ꯕꯦꯛꯕꯣꯟꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯔꯤꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯐꯪꯂꯤꯕ ꯐꯦꯁꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯏꯁꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯄꯦꯟꯕꯤꯕ꯭ꯔꯥ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯞꯄꯟꯅꯤꯡꯕꯒꯤꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯈꯩꯒꯤꯁꯦ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯦ ꯐꯣꯔꯝ ꯌꯥꯝꯃꯤꯀꯣ ꯑꯗꯨꯗ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯁ꯭ꯀꯤꯜꯁꯦ ꯈꯤꯇꯪ ꯋꯥꯠꯀꯜꯂꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯇꯤꯞ ꯁ꯭ꯀꯤꯜꯁꯤꯒꯤ ꯏꯝꯄꯦꯛꯁꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯁꯤꯅꯁꯨꯅꯦꯕ ꯍꯧꯖꯤꯛꯇꯤ ꯕꯦꯁ ꯇꯧꯕ ꯀꯩꯗ ꯕꯦꯁ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯦꯜ ꯏꯗꯨꯀꯦꯁꯟꯁꯦ ꯑꯣꯖꯥꯅ ꯇꯥꯛꯏꯁꯤꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯔ ꯄꯥꯕꯗꯨꯒ ꯑꯅꯤꯗꯨ ꯄꯨꯟꯖꯟꯅꯔꯒ ꯆꯠꯂꯦꯕ ꯑꯗꯨ ꯅꯠꯇꯕ ꯈꯔ ꯁꯥꯏꯠ ꯋꯦꯗ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯅꯕ ꯃꯤ ꯁꯥꯇ꯭ꯔꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯃꯑꯣꯡꯁꯦ ꯈꯦꯠꯅꯩꯌꯦꯕ ꯑꯩꯅ ꯄꯥꯔ ꯍꯩꯕꯗꯣ ꯃꯤ ꯈꯔꯅ ꯏꯔ ꯍꯩꯕ ꯌꯥꯏ ꯈꯔ ꯍꯥꯏꯗꯤ ꯑꯗꯨ ꯈꯦꯠꯅꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯗꯦꯕꯂꯞ ꯇꯧꯕ ꯃꯑꯣꯡ ꯑꯃ ꯄꯨꯍꯟꯅꯤꯡꯉꯦ ꯑꯩꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯁꯦ ꯀ꯭ꯔꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯁꯕꯖꯦꯛ ꯀꯣꯆꯤꯡꯅꯆꯤꯡꯕ ꯆꯠꯆꯩ ꯀꯣꯆꯤꯡꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯝꯇ ꯆꯠꯆꯔꯛꯇꯦ ꯁ꯭ꯀꯨꯜꯗ ꯂꯣꯏꯅꯃꯛ ꯍꯣꯁꯇꯦꯜꯗ ꯇꯧꯖꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯈꯩꯅ ꯑꯃꯠꯇ ꯋꯥꯠꯍꯟꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯣꯖꯥꯗ ꯆꯠꯇꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏꯅ ꯈꯦꯠꯅꯕ ꯂꯣꯏ ꯇꯧꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯑꯇꯣꯞꯄ ꯑꯣꯖꯥꯈꯩꯅ ꯆꯠꯂꯁꯨ ꯆꯠꯇ꯭ꯔꯁꯨ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥꯈꯩꯅ ꯄꯤꯕꯤꯔꯤꯕ ꯐꯦꯁꯤꯂꯤꯇꯤ ꯁꯨꯃꯥꯏꯅ ꯄꯤꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯂꯣꯏꯅꯃꯛ ꯑꯞ ꯇꯨ ꯗꯦꯠꯇ ꯀꯩꯝꯇꯁꯨ ꯅꯣꯏꯁꯨ ꯋꯥꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯣꯖꯥ ꯆꯠꯇꯦ ꯈꯣꯠꯇꯦꯅ ꯅꯣꯏꯅ ꯍꯟꯊꯅ ꯄꯤꯕ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯅꯣꯏ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯐꯪꯍꯟꯗꯣꯏꯅꯤ ꯈꯣꯠꯍꯟꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯗꯤꯇꯔꯃꯤꯅꯦꯁꯟꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯑꯗ ꯃꯣꯏ ꯃꯌꯥꯝꯒꯤ ꯍꯥꯔꯗ ꯋꯥꯔꯛꯇꯨꯁꯨ ꯃꯦꯇꯔ ꯇꯧꯋꯦ ꯁꯤꯗ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯦꯆꯤꯞꯃꯦꯟ ꯐꯪꯉꯛꯄꯁꯦ
sida school gi oja sing adu marup sing di hena credit pibining ba to kana kana jing da hemba credit pibining ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯔ ꯁꯔꯠ ꯂꯩꯖꯔꯦꯀꯣ ꯁꯔ ꯁꯔꯠꯅ ꯐꯖꯅ ꯒꯥꯏꯗꯦꯟꯁ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯅꯣꯏ ꯁꯔ ꯁꯔꯠꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ 11ꯗꯩ 12 ꯐꯥꯎꯁꯦ ꯑꯗꯨꯝ ꯄꯩꯈꯥꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯦꯅꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯗ ꯍꯦꯟꯅ ꯑꯦꯝꯐꯦꯁꯤꯁ ꯄꯤꯍꯜꯂꯦꯕ ꯁꯔ ꯁꯔꯠꯅ ꯑꯗꯨꯅ ꯁꯤ ꯁꯕꯖꯦꯛꯁꯤꯗ ꯅꯣꯏ ꯁꯤ ꯖꯒꯥꯁꯦ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯦ ꯑꯗꯨ ꯃꯌꯥꯝꯗꯨ ꯑꯗꯒꯤ ꯁꯔ ꯁꯔꯠ ꯑꯗꯒꯤ ꯑꯣꯖꯥ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯄꯣꯛꯄꯤꯔꯤ ꯃꯃꯥ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁ ꯀꯩ ꯑꯗꯒꯤ ꯁꯤꯗ ꯅꯠꯇꯅ ꯃꯔꯛ ꯑꯃ ꯃꯃꯥꯁꯦ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯗꯒꯤ ꯆꯠꯄ ꯉꯝꯗꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯨꯏꯕ ꯑꯗꯨ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯄꯦꯔꯦꯟꯁ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯑꯗꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯣꯛꯄꯤꯔꯤꯕ ꯁꯤ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯄꯂꯦꯝ ꯐꯝꯗꯧ ꯁꯤ ꯂꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯅꯤꯡꯉꯦ ꯑꯩꯒꯤꯗꯤ adu hojik medical line chaninge haibasu haibigre ko adu medical sidi manipur da dum tawgadra mapal lam kramba state da chakki haibige pambadi le ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯧꯒꯅꯤꯅ ꯈꯟꯖꯩ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯄꯦꯔꯦꯟꯁ ꯀꯩ ꯑꯗꯒꯤ ꯑꯣꯖꯥ ꯀꯩꯁꯨ ꯈꯪꯅꯕꯅꯤꯅ ꯑꯗꯨꯒꯤ ꯏꯟꯇꯔꯦꯛꯁꯟ ꯀꯣꯟꯇꯦꯛ ꯂꯩꯕꯗꯣ ꯑꯩꯅ ꯀꯩꯅꯣꯝ ꯈꯪꯗꯦ ꯍꯥꯏꯕ ꯀꯥꯟ ꯇꯥꯟꯅꯕ ꯌꯥꯕꯒꯤ ꯆꯥꯟꯁꯇꯣ ꯁꯤꯗꯅ ꯍꯦꯟꯕꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯧꯖꯅꯤꯡꯉꯦ adu akoi mama ama oina akoi gi class 12 ki exam si sen su yamna changba adi coaching da hairo amada hairo mu changnari du jiki tulina na pamiri medical gi line ja sida mama ama oina o hotpodi honor birum da dum khange du ahenba akoi icha jina haiko matam da mama obigi akoi thamu da farok pajing do adu ka thambi akoi gi ahenba palam da chaning bagi apamba phonglo tago su idam dam sidam tam gi haiba sida mama ama ne kai haibini ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯃꯥꯅ ꯁꯦ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯁꯤꯁꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯐ ꯑꯐꯕ ꯂꯣꯏ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯅ ꯑꯃꯗ ꯇꯧꯔꯀꯥꯟꯁꯨ ꯃꯥꯒꯤ ꯑꯋꯥꯠꯄ ꯌꯥꯎꯔꯒꯁꯨ ꯑꯗꯨꯒꯤ ꯆꯥꯟꯅ ꯆꯥꯟꯅꯕ ꯑꯣꯖꯥꯁꯦ ꯑꯗꯨꯝ ꯇꯥꯟꯅꯔ ꯈꯣꯠꯂꯒ ꯇꯥꯟꯅꯍꯟꯒꯦꯅ ꯈꯜꯂꯦ ꯑꯩꯅ adu kari khudong chadaba di thenaki haiba exam si akoi gi pangdo sumane mai pak pasing anu hamda mama ama lori thodang da katang mayam da katang thambiyoni ꯑꯗꯨꯒꯤꯗꯤꯅꯦ ꯈꯨꯗꯣꯡ ꯆꯥꯗꯕ ꯌꯥꯝ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯗꯤ ꯁꯨꯝ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯑꯍꯥꯟꯕꯗ ꯁꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯀ꯭ꯂꯥꯁ 8 9 ꯀꯥꯔꯛꯑꯗꯤ ꯑꯗꯨꯝ ꯇꯨꯏꯁꯟꯁꯦ ꯇꯧꯅꯔꯦꯅꯀꯣ ꯑꯗꯨꯒ ꯇꯨꯏꯁꯟ ꯇꯧꯕ ꯈꯣꯠꯄ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯑꯗꯒꯤ ꯊꯤꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯤꯡ ꯆꯨꯔꯛ ꯈꯣꯠꯂꯛ ꯃꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯑꯗꯒꯤ ꯑꯌꯨꯛꯀꯤ ꯑꯗꯒꯤ ꯃꯇꯝꯗꯨꯗꯤ ꯈꯔ ꯆꯠꯂꯦꯕ ꯑꯌꯨꯛꯇ ꯆꯠꯂꯤ ꯑꯗꯒꯤ ꯏꯚꯤꯅꯤꯡꯗꯁꯨ ꯃꯇꯝ ꯆꯠꯂꯦ ꯀ꯭ꯂꯥꯁ 9 ꯃꯇꯝꯗꯗꯤ 9 10ꯗꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯌꯥꯝꯕ ꯆꯠꯂꯦ adu tulina lo silakpada ko akoi gi ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯧꯖꯤꯛ ꯇꯨꯂꯤꯅꯥꯎꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯄꯨꯟꯅ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏ ꯀꯌꯥꯅꯣ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤ ꯁꯨꯃꯥꯏꯅ ꯊꯥꯈꯤꯕꯁꯤ ꯄꯨꯟꯅ ꯃꯍꯩꯔꯣꯏ ꯄꯨꯟꯅ ꯀꯌꯥ ꯁꯨꯏ ꯆꯍꯨꯝꯒ ꯀꯨꯟꯃꯨꯛ ꯑꯗꯨꯃꯥꯏꯅ ꯆꯍꯨꯝꯒ 330 ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ 330 ꯑꯩ ꯆꯞ ꯆꯥꯕꯤ ꯈꯪꯗꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯍꯧꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯕ ꯑꯩꯈꯣꯏꯒꯤ ꯊꯥꯔꯛꯀꯗꯧꯕ ꯃꯍꯩꯔꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗ ꯇꯨꯂꯤꯅꯥꯅ ꯄꯤꯅꯤꯡꯕ ꯋꯤꯁ ꯀꯣ ꯑꯗꯩ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯨꯂꯤꯅꯥꯗꯧ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯣꯏꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯉꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯤ ꯌꯦꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯜꯂꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯣꯏꯁꯤꯡꯗ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯐꯪꯉꯦ ꯈꯜꯂꯤꯕ ꯄꯥꯟꯗꯝꯗꯨꯃꯛ ꯍꯣꯠꯅꯕꯁꯤꯅ ꯃꯔꯨ ꯑꯣꯏꯔꯒꯗꯤ ꯐꯪꯗꯣꯏꯅꯦꯕꯀோ ꯑꯗꯨ ꯅꯠꯇꯕ ꯇꯨꯂꯤꯅꯥꯅ ꯑꯍꯦꯟꯕ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯨꯂꯤꯅꯥ ꯐꯪꯉꯤꯕ ꯑꯦꯆꯤꯞꯃꯦꯟꯁꯤꯡꯅ ꯐꯪꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯅ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯃꯣꯏꯁꯤꯡꯅꯗꯤ ꯀꯔꯤ ꯋꯤꯁ ꯀꯔꯤ ꯄꯤꯕꯤꯅꯤꯡꯉꯤ ꯍꯣꯠꯅꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯁꯔꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯁꯦ ꯏꯁꯥꯒꯤ ꯋꯤꯜ ꯄꯋꯥꯔ ꯑꯃꯁꯨ ꯆꯪꯉꯦ ꯍꯣꯠꯅꯕ ꯈꯛꯇꯅ ꯃꯤ ꯈꯛꯇꯅ ꯍꯣꯠꯅꯔꯒ ꯄꯨꯡꯐꯪꯗ ꯐꯪꯉꯦ ꯍꯥꯏꯕꯁꯨ ꯑꯣꯏꯕ ꯅꯠꯇꯕꯅꯤꯅ ꯋꯤꯜ ꯄꯋꯥꯔ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯒꯦ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯗꯨꯃ ꯏꯁꯥꯗ ꯃꯇꯤꯛ ꯆꯥꯅ ꯏꯁꯥꯅ ꯈꯪꯖꯔ ꯂꯩꯖꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯏꯁꯣꯔ ꯅꯤꯡꯉꯣꯜꯁꯨ ꯆꯪꯉꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯉꯥꯛꯇ ꯍꯣꯠꯅꯕ ꯉꯥꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯁꯣꯔ ꯑꯩꯈꯣꯏ ꯄꯣꯛꯄꯤꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯊꯥꯖꯕꯗꯣ ꯑꯗꯨꯃꯁꯨ ꯂꯩꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯃꯥꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯂꯝꯕꯤꯗꯣ ꯆꯞ ꯆꯥꯅ ꯂꯦꯞꯄꯒ ꯑꯩ ꯁꯤꯃꯗꯤ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯈꯟꯕꯗꯣ ꯑꯗꯨꯁꯨ ꯆꯪꯉꯦꯅ ꯈꯜꯂꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯔꯛꯑꯣ ꯍꯥꯏꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯄꯥꯏꯑꯣꯅꯤꯌꯔ ꯑꯦꯀꯥꯗꯃꯤ ꯕꯥꯃꯣꯟ ꯀꯝꯄꯨꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯐꯤꯖꯝ ꯁꯔꯥ ꯆꯔꯨꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ 7 ꯄꯣꯖꯤꯁꯟ ꯇꯥꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯥꯏ ꯄꯣꯔꯛꯈ꯭ꯔꯕꯤ ꯑꯗꯨꯒꯨꯝꯂꯕ ꯃꯍꯩꯔꯣꯏ ꯑꯗꯨꯕꯨ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯂꯧꯖꯔꯤꯕꯁꯤ ꯑꯍꯥꯟꯕꯗ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯖꯝ ꯁꯔꯥ ꯆꯔꯨꯕꯨ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯁꯔꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤꯅ ꯈꯟꯅꯕ ꯄꯥꯎꯗꯝ ꯍꯥꯏꯖꯕ ꯇꯥꯏꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯆꯕꯁꯤꯗ ꯑꯩꯈꯣꯏ 7 ꯄꯣꯖꯤꯁꯟ ꯇꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯐꯥꯎꯈꯤꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯁꯨ ꯆꯥꯎꯅ ꯐꯪꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯇꯨꯗ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯝꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩ ꯀ꯭ꯂꯥꯁ 1ꯗꯒꯤꯅ 4ꯐꯥꯎꯁꯦ ꯑꯩꯒꯤ ꯋꯥꯡꯈꯦꯝ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯛꯑꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 5ꯁꯤꯅ ꯑꯁꯥꯝꯒꯤ ꯀꯤꯡ ꯗꯦꯕꯤꯠ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 6ꯇꯒꯤ 8 ꯐꯥꯎꯁꯤꯅ ꯀꯂꯆꯥꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯐꯨꯝꯂꯣꯜꯗ ꯇꯝꯖꯔꯛꯑꯦ ꯑꯗꯨ ꯀ꯭ꯂꯥꯁ 9ꯒ 10ꯒꯁꯤꯅ ꯏꯕꯣꯇꯣꯟꯁꯤꯅ ꯒꯔꯜꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯛꯑꯦ ꯑꯗꯨꯒ 11 12ꯅ ꯄꯥꯏꯑꯣꯅꯤꯌꯔ ꯁ꯭ꯀꯨꯜ sida numidu phawkiba expression du hojik khitang du khenaram gane haina thaje bako ado numidu phawkiba excitement do mayam dam tang khangan
ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯄꯨꯡꯁꯦ ꯉꯥꯏꯔꯒꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯄꯨꯡ 3 ꯇꯥꯕꯁꯤꯗ ꯂꯥꯏꯚ ꯊꯥꯕꯁꯦ ꯍꯧꯅꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯩꯈꯣꯏ ꯕꯥꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦꯁꯨ ꯑꯗꯩ ꯏꯃꯥꯟꯅꯕꯤ ꯃꯁꯦꯟ ꯑꯗꯨꯝ ꯌꯦꯡꯕꯒꯤ ꯑꯗꯨꯝ ꯊꯥꯒꯠꯅꯔꯦꯕ ꯑꯩꯈꯣꯏ ꯁꯥꯔ ꯍꯣꯏꯅꯁꯨ ꯑꯗꯣ ꯄꯨꯡ 3 ꯈꯤꯇꯪ ꯍꯦꯜꯂꯛꯄꯁꯤꯗ ꯑꯦꯛꯖꯥꯝꯁꯦ ꯍꯥꯏꯗꯣꯛꯇꯧꯕ ꯑꯗꯨꯝ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯑꯗ ꯑꯩꯁꯦ ꯅꯨꯃꯤꯠꯇꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯄꯥꯈꯠꯂꯒ ꯔꯤꯖꯜꯠꯁꯨ ꯑꯣꯏꯅ ꯌꯦꯡꯗ꯭ꯔꯕ ꯍꯥꯏꯗꯣꯛꯑ ꯃꯇꯨꯡꯗꯁꯨ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯔꯛꯑꯦ ꯅꯣꯏ ꯁ꯭ꯀꯨꯜꯒꯤ 4th ꯑꯃ ꯌꯥꯎꯔꯦꯅ ꯑꯗꯨꯒ 7th ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯦ ꯑꯗꯨ ꯀꯥꯟꯗ ꯑꯩꯁꯦ ꯔꯤꯑꯦꯛꯁꯟꯁꯦ ꯀꯩꯝꯇ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯀꯩꯝꯇ ꯔꯤꯑꯦꯛꯁꯟ ꯄꯤꯕ ꯅꯪꯍꯧꯗ꯭ꯔꯕꯗ ꯉꯥꯏꯍꯥꯛ ꯂꯩ ꯑꯩꯁꯦ ꯑꯗꯨꯝ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯛꯄ ꯑꯗꯨꯗꯒꯤ ꯍꯔꯥꯎꯕꯒꯤ ꯑꯗꯨꯝ ꯀꯞꯄꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯪꯒ꯭ꯔꯦꯆꯨꯂꯦꯠ ꯄꯤꯔꯛꯑꯦ ꯌꯥꯝ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯦ ꯀꯩꯅꯣꯁꯦ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯀꯔꯝꯕ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯑꯗꯨꯝ ꯇꯝꯊꯒꯦꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯔꯝꯕ ꯑꯦꯛꯖꯥꯝꯁꯤꯡ ꯊꯥꯒꯦ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩ? ꯑꯩꯁꯦ ꯅꯤꯠ ꯑꯦꯛꯖꯥꯝꯁꯦ ꯍꯟꯗꯛꯁꯨ ꯑꯩꯁꯦ ꯄꯤꯈ꯭ꯔꯦ ꯑꯦꯛꯖꯥꯝꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯟꯗꯛ ꯑꯃꯨꯛꯀ ꯐꯖꯅ ꯀꯣꯆꯤꯡ ꯆꯠꯂꯒ ꯊꯥꯒꯦꯅ ꯈꯜꯂꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯧꯒꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯥꯅ ꯐꯪꯕꯤꯔꯤꯕ ꯑꯦꯆꯤꯞꯃꯦꯟ ꯁꯨꯃꯥꯏꯅ ꯐꯪꯅꯤꯡꯉꯝꯕ ꯃꯍꯩꯔꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯁꯤꯡꯗꯗꯤ ꯁꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯑꯗꯨꯒ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ? ꯑꯩꯒꯤ ꯑꯦꯗꯚꯥꯏꯁ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯝ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯉꯥꯛꯇ ꯆꯠꯂꯒ ꯑꯗꯩ ꯀꯣꯆꯤꯡ ꯃꯌꯥꯝ ꯌꯥꯎꯔꯒꯁꯨ ꯑꯗꯨꯅ ꯍꯦꯛꯇ ꯌꯥꯗꯦ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯌꯥꯎꯗ ꯇꯥꯔꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯣ ꯐꯪꯕ ꯉꯝꯃꯣꯏ ꯑꯗꯨꯗꯨꯅ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯑꯗꯨꯝ ꯀ꯭ꯂꯥꯁꯇ ꯇꯥꯛꯄ ꯈꯣꯠꯄꯗꯁꯨ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯕꯤꯕ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝ ꯇꯥꯔꯁꯨ ꯑꯣꯖꯥ ꯑꯗꯨꯝ ꯁꯐꯤꯁꯦꯟ ꯑꯣꯏꯔꯕꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯌꯥꯝ ꯁꯐꯤꯁꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯇꯥꯛꯏꯕꯁꯤꯡꯗꯣ ꯐꯖꯅ ꯄꯥꯔꯒ ꯑꯗꯩ ꯏꯁꯥꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯦ ꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯐꯪꯅꯤꯅ ꯈꯜꯂꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯔꯥꯅ ꯇꯥꯛꯄꯤꯔꯤꯁꯦ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯇꯥꯛꯄꯤꯕꯅꯦꯕ ꯑꯗꯨꯒ ꯀꯣꯆꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯇꯨꯌꯦꯜꯞ ꯑꯦꯛꯖꯥꯝꯁꯤ ꯀ꯭ꯔꯦꯛ ꯑꯥꯎꯠ ꯇꯧꯅꯕ ꯇꯧꯔꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯔꯥꯒꯤ ꯑꯣꯏꯕ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯣꯆꯤꯡꯁꯦ ꯃꯔꯨ ꯑꯣꯏꯅ ꯊꯝꯕꯤꯅꯤꯡꯕ꯭ꯔꯥ ꯑꯗꯨꯒ ꯀꯣꯆꯤꯡꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 12ꯁꯤꯗ ꯀ꯭ꯂꯥꯁ 10, 12 ꯑꯅꯤꯃꯛꯁꯤꯗ ꯑꯩꯈꯣꯏ ꯀꯣꯆꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯌꯥꯎꯗꯦ ꯌꯥꯗꯦ ꯍꯥꯏꯅ ꯊꯝꯕꯤꯕ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ? ꯑꯗꯨꯝ ꯌꯥꯎꯗꯕ ꯌꯥꯗꯦꯅ ꯊꯝꯖꯒꯦ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯇ ꯇꯥꯛꯏꯉꯩ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯁ꯭ꯄꯤꯠꯇꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒ ꯄꯦꯁꯇꯣ ꯆꯥꯟꯅꯗꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯪꯍꯧꯗꯕ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯎꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤꯗ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯗꯨꯝ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯁꯨ ꯌꯥꯕ ꯌꯥꯝꯅ ꯖꯤꯅꯤꯌꯁ ꯑꯣꯏꯇꯥꯔꯗꯤ ꯌꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯀꯣꯆꯤꯡꯁꯦ ꯗꯔꯀꯥꯔ ꯇꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏ ꯇꯤꯆꯤꯡ ꯃꯦꯊꯠꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅꯗꯤ ꯊꯝꯕꯤꯅꯤꯡꯉꯤ? ꯑꯗꯨꯝ ꯌꯨꯅꯤꯛ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯐꯖꯅ ꯏꯟꯁꯇꯤꯜ ꯇꯧꯕ ꯉꯝꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯦ ꯁꯤꯒꯤ ꯊꯥ ꯑꯃꯃꯨꯛ ꯋꯥꯠꯂꯤꯀꯥꯟꯗ ꯀꯦꯝ ꯇꯧꯋꯦꯕ ꯑꯩꯈꯣꯏꯁꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯃꯛꯇꯗ ꯀꯦꯝ ꯇꯧꯋꯦ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯌꯦꯅ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯊꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒ ꯌꯦꯡꯅꯔꯨꯕꯗꯗꯤ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯃꯦ 5ꯗ ꯊꯣꯛꯈꯤꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯩꯈꯣꯏ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯦꯟꯇꯦꯜꯂꯤ ꯄꯤ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯀꯟꯅ ꯍꯥꯏꯅꯔꯤꯕꯀꯣ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯤ ꯑꯦꯄ꯭ꯂꯥꯏ ꯊꯥꯔꯛꯄꯁꯤꯗ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯈꯔ ꯊꯝꯕꯤꯌꯨ꯫ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯗꯤ ꯑꯩꯗꯤ ꯍꯣꯁꯇꯦꯜ ꯑꯗꯨꯝ ꯂꯩꯔꯛꯑꯦꯕ ꯑꯗꯨ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯀꯥꯟꯗꯒ ꯁꯨꯝ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦꯕ ꯍꯣꯁꯇꯦꯜ ꯂꯩꯔꯤꯀꯥꯟꯗ ꯑꯗꯨꯗꯒꯤ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯌꯥꯗꯗꯅ ꯈꯨꯗꯛꯇ ꯌꯨꯝꯗ ꯍꯜꯍꯟꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯏꯔꯥꯡ ꯊꯣꯛꯄ ꯈꯣꯠꯄꯗꯣ ꯌꯨꯝ ꯑꯔꯥꯞꯄꯁꯨ ꯃꯌꯥꯝ ꯌꯥꯎꯅꯔꯦꯀꯣ ꯍꯣꯁꯇꯦꯜ ꯂꯩꯕꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯄꯥꯈꯠꯄ ꯊꯀꯠꯄ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯕ ꯁꯨꯝ ꯃꯌꯥꯝ ꯌꯥꯎꯈꯤꯕ ꯄꯥꯈꯠꯄꯒꯤ ꯑꯗꯩ ꯑꯩꯈꯣꯏꯗꯁꯨ ꯅꯠꯇꯅ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯖꯥꯝ ꯊꯥꯕ ꯉꯝꯗꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯂꯥꯟ ꯌꯥꯎꯕꯒꯤ ꯁꯣꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯁꯨ ꯐꯣꯀꯁ ꯇꯧꯕ ꯉꯝꯗꯕꯗꯣ ꯑꯗꯨꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯌꯥꯎꯈꯤꯕ ꯑꯗꯨꯗꯩ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯇ ꯂꯩꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯈꯣꯏꯗꯗꯤ ꯌꯥꯝ ꯁꯣꯛꯍꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯁꯣꯛꯄ ꯆꯞ ꯃꯥꯟꯅꯩꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡꯀꯣ ꯑꯩꯒꯤ ꯁꯔꯥꯗꯧꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯗ꯭ꯔꯣꯞ ꯑꯥꯎꯠ ꯇꯧꯈꯤꯕ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯑꯗꯨꯝ ꯈꯔ ꯃꯈꯩ ꯌꯥꯎꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯃꯣꯏꯁꯤꯡꯁꯦ ꯃꯊꯪꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯍꯥꯏꯕ ꯇꯥꯏ ꯁꯤꯗꯗꯤ ꯁꯣꯏꯗꯅ ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏ ꯊꯥꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯈꯜꯂꯝꯕꯅꯦ ꯑꯗꯨ ꯏꯔꯥꯡꯁꯦ ꯑꯗꯨꯃꯛ ꯂꯣꯏꯕ ꯍꯥꯏꯕꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯤꯕꯅꯤ나 ꯃꯣꯏꯁꯤꯡꯗ ꯊꯥꯕ ꯐꯪꯍꯧꯗꯕ ꯗ꯭ꯔꯣꯞ ꯑꯥꯎꯠ ꯇꯧꯈꯤꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ? ꯑꯩꯈꯣꯏ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯇꯝꯕ ꯍꯧꯔꯝꯃꯒ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯂꯝꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯍꯣꯡꯈꯤꯕꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯏꯃꯥꯟꯅꯕꯤꯒꯨꯝꯕꯗꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯎꯋꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯍꯣꯏ ꯍꯟꯗꯛ ꯊꯥꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯇꯨꯡꯗꯁꯨ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯁꯨ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯃꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯟꯗ ꯑꯃ ꯐꯣꯀꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯅ ꯊꯦꯡꯅꯅꯤꯡꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯐꯥꯎꯋꯦ꯫ ꯑꯗꯨꯒ ꯁꯔꯥꯒꯤ ꯑꯄꯣꯛꯄꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯍꯥꯟꯕꯗ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯇ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨ꯫
ꯑꯩꯒꯤ ꯃꯤꯡ ꯐꯤꯖꯝ ꯔꯣꯖꯦꯟ ꯀꯧꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯀꯩꯔꯥꯋꯥꯡꯈꯦꯝ ꯃꯃꯥꯡ ꯂꯩꯀꯥꯏꯅꯤ ꯑꯗꯣ ꯉꯁꯤ ꯏꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯇꯣꯄꯔ ꯁꯕꯖꯦꯛ ꯑꯅꯤꯗ ꯂꯥꯛꯄꯁꯦ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯂꯥꯛꯄꯁꯦ ꯁꯤꯗ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯕ ꯅꯨꯡꯉꯥꯏꯕꯗꯤ ꯁꯨꯡꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕꯗꯣ ꯊꯝꯖꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯐꯥꯎꯈꯤꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯇꯣ ꯉꯁꯤꯃꯛ ꯑꯗꯨꯝ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯁꯤ ꯃꯁꯥꯅ ꯁꯨꯝ ꯍꯣꯠꯅꯖꯔꯒ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯐꯥꯎꯔꯛꯄꯁꯤꯗ ꯌꯥꯝꯅ ꯑꯗꯨꯝ ꯑꯩ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯐꯤꯖꯤꯛꯁꯇ ꯇꯣꯞꯄꯔ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒ ꯃꯥ ꯀꯦꯃꯤꯁꯇ꯭ꯔꯤꯗꯁꯨ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ 98 ꯐꯪꯉꯦ ꯁꯤꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯃꯥ ꯅꯦꯠ ꯑꯦꯛꯖꯥꯝꯁꯤ ꯑꯩꯈꯣꯏ ꯊꯥꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯀꯣ ꯑꯗꯣ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯟꯁꯤቭ ꯑꯣꯏꯕ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯑꯗꯒꯤ ꯀꯣꯆꯤꯡꯗꯕꯨ ꯍꯥꯏꯔꯣ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯍꯥꯏꯔꯣ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯗꯤꯐꯤꯀꯜꯇꯤ ꯈꯨꯗꯣꯡꯆꯥꯗꯕ ꯁꯦꯟꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯊꯝꯖꯔꯤꯕꯀꯣ ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯁꯤ ꯃꯥꯅ ꯇꯝꯅꯤꯡꯉꯤꯕ ꯂꯥꯏꯟꯁꯦ ꯁꯤꯗ ꯄꯥꯕꯨꯡꯅ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯨ ꯄꯥꯕꯨꯡ ꯈꯔ ꯊꯝꯕꯤꯌꯨ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏ ꯁꯔꯥꯒꯤꯁꯤ ꯃꯥꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯅꯤꯠꯀꯨꯝꯕ ꯇꯝꯅꯤꯡꯕꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯥꯅ ꯄꯥꯝꯕꯁꯤ ꯇꯝꯃꯖꯅꯣꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔ ꯂꯩꯔꯤꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯈꯕꯔꯗ ꯑꯩꯈꯣꯏꯒꯤ 1 to 20 ꯑꯩꯈꯣꯏ ꯔꯦꯡ ꯍꯣꯜꯗꯔꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯁꯤꯞꯀꯤ ꯍꯥꯄꯛꯄꯗꯒꯤ ꯃꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯗꯨꯝ ꯂꯦꯝꯅ ꯑꯣꯐꯔ ꯐꯪꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯥꯅ ꯅꯤꯠ ꯇꯝꯕꯒꯤ ꯀꯣꯆꯤꯡꯒꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯑꯗꯨꯝ ꯖꯤ.ꯄꯤ. ꯋꯨꯃꯦꯟ ꯀꯣꯂꯦꯖꯇ ꯃꯤꯡꯗꯣ ꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥ ꯑꯗꯨꯝ ꯅꯤꯠꯇꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯒ ꯃꯃꯥꯒꯤ ꯃꯌꯥꯝ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯁꯤ ꯗꯥꯛꯇꯔ ꯃꯣꯏꯅ ꯁꯦꯕꯥ ꯇꯧꯅꯤꯡꯉꯦꯅ ꯃꯥ ꯈꯟꯕꯗꯣ ꯑꯗꯨꯝ ꯃꯄꯨꯅ ꯆꯥꯟꯕꯤꯔꯗꯤ ꯊꯨꯡꯕ ꯑꯣꯏꯁꯅꯨ ꯁꯨꯝ ꯋꯤꯁ ꯇꯧꯖꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯅ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯄꯣꯖꯤꯁꯟ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗ ꯑꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯠꯍꯧꯔꯤꯕ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟꯗꯣ ꯃꯗꯨ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇꯣꯞ 3 ꯇꯣꯞ 5ꯒꯤ ꯃꯅꯨꯡꯗ ꯆꯍꯤ ꯆꯨꯞꯄ ꯆꯠꯄ ꯉꯝꯅꯕꯒꯤ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯗꯨꯝ ꯂꯩꯖꯔꯤ ꯉꯁꯤꯒꯤ ꯑꯦꯐ꯭ꯔꯤꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝꯗ ꯔꯦꯡ ꯌꯥꯎꯕꯤꯈꯤꯕꯤ ꯁꯕꯖꯦꯛ ꯇꯣꯞꯄꯔ ꯑꯃꯗꯤ ꯏꯟꯁꯄꯥꯌꯔ ꯑꯦꯋꯥꯔꯗ ꯐꯪꯕꯤꯈꯤꯕ ꯁꯦꯅꯤꯌꯔ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔꯒꯤ ꯃꯐꯝꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯊꯥꯒꯠꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯍꯦꯟꯅ ꯑꯐꯕ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏꯅꯕꯨ ꯅꯤꯡꯕꯀꯣ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯅꯤꯡꯕ ꯐꯪꯕꯅꯤꯀꯣ ꯑꯩꯅ ꯀ꯭ꯂꯥꯁ 11 ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯁꯥꯏꯟꯇꯤꯁ ꯇꯧꯅꯤꯡꯉꯦꯅ ꯆꯦ ꯃꯆꯦ ꯅꯠꯇ꯭ꯔꯒ ꯋꯥꯜꯗ ꯁꯨꯃꯥꯏꯅ ꯅꯝꯈꯤꯀꯣ ꯑꯗꯨ ꯑꯣꯏꯕ ꯐꯪꯗꯦꯀꯣ ꯅꯤꯡꯕ ꯍꯣꯠꯄ ꯍꯣꯠꯅꯕꯀꯣ ꯑꯣꯖꯥꯅ ꯇꯥꯛꯄꯗ ꯇꯥꯔꯕ ꯅꯪ ꯈꯔ ꯍꯣꯠꯅꯕ ꯑꯗꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯕꯀꯣ ꯑꯗꯨ ꯐꯕꯅꯤꯀꯣ ꯑꯗꯨꯝ ꯑꯣꯏꯕꯅꯤ ꯑꯗꯨꯃꯗꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔ ꯈꯨꯔꯨꯝꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤꯗ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯀꯣ ꯍꯛꯆꯥꯡꯁꯨ ꯐꯍꯟꯗꯕ ꯌꯥꯗꯦ ꯃꯔꯨꯑꯣꯏꯅ ꯍꯦꯜꯊꯁꯤ ꯃꯔꯨ ꯑꯣꯏꯒꯗꯕꯅꯤꯀꯣ ꯍꯦꯜꯊ ꯏꯁ ꯗ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯒꯗꯤꯀꯣ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯁꯨ ꯑꯃ ꯇꯧꯔꯁꯨꯀꯣ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯤꯠ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯗꯨ ꯀꯥꯟꯅꯕ ꯈꯪꯉꯣꯏ ꯂꯥꯏꯐꯇ ꯍꯛꯆꯥꯡ ꯐꯕꯁꯤ ꯀꯣ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯣꯠꯅꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯒꯗꯕꯅꯤ ꯑꯐꯕ ꯁꯪꯒ ꯇꯤꯟꯅꯒꯗꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ 12 ꯄꯩꯈꯥ ꯊꯥꯒꯗꯕ ꯑꯉꯥꯡꯁꯤꯡꯁꯨ ꯅꯈꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯐꯪꯂꯤꯕ ꯔꯤꯖꯜꯠꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯔꯤꯖꯜꯠ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯃꯤꯠꯇꯣ 13 May 2024 ꯄꯥꯏꯑꯣꯅꯤꯌꯔꯒꯤ ꯇꯤꯆꯤꯡ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯠꯇꯣ ꯄꯨꯛꯅꯤꯡꯁꯤ ꯊꯛ ꯊꯛ ꯂꯥꯎꯈꯤ ꯃꯇꯨꯡ ꯃꯔꯥꯡ ꯍꯧꯈꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯑꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯩ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯤ ꯑꯣꯖꯥ ꯃꯌꯥꯝꯁꯤ ꯌꯥꯝ ꯉꯟꯅ ꯂꯩꯔꯝꯃꯤ ꯑꯩꯅꯕꯨ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯦ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤꯗ ꯀꯩꯅꯣꯝꯃꯤ ꯂꯣꯏꯅ ꯌꯦꯡꯕꯁꯤꯗ ꯃꯥꯏꯁꯤ ꯃꯥꯏꯊꯣꯡꯁꯤ ꯂꯣꯏꯅ ꯃꯀꯥ ꯂꯥꯝꯕ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯇꯥꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯕꯗꯨꯅ ꯂꯣꯏꯅ ꯎꯏ ꯑꯩ ꯏꯁꯥꯃꯛꯁꯨ Now the question is, hꯧꯖꯤꯛ ꯑꯩꯈꯣꯏꯗ ꯋꯥ ꯑꯃ ꯍꯪꯉꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯊꯪꯅ ꯃꯃꯥꯡ ꯆꯍꯤꯗ ꯄꯣꯏꯁꯟ ꯑꯃ ꯍꯟꯗꯛ ꯆꯍꯤꯗ ꯄꯣꯏꯁꯟ ꯑꯅꯤ ꯑꯗꯨꯏꯁꯨ 10ꯒꯤ ꯃꯈꯥ Now ꯑꯩꯈꯣꯏꯗ ꯄꯣꯏꯁꯟ ꯑꯃ ꯑꯦꯔꯥꯏꯁ ꯇꯧꯔꯦ
what next? Next, how many? Pasal kaya yang position dak tu ni. Aku thaje jisu, we still have full confidence. Uji class 12 kai bangang sisi aku. Asal thaje batang ni. Adu nanti aku thami thaje bacin aku mahal tu bani, hona ka bani. Sang nai ni school ka ka bani, ojana hai ba inda ka bani. Hang na betul hang ka bani. Ojana sini pota lu ka bani. Chodo chodo nai ka bani. Hang na besing je. classroom do agira adigi staff do agira khang de ni ja sing je hang de ni ojana ai mamang sin ko hai de ni ojana khwai gi nuai jo se harau jo se sa trana akoi da question hang ba si ma khang de si ma tak piu hai ba se